Electronic voting machine EVM da electors sing na none of the above NOTA gi option sizinabagi chang handak pangthokiba assembly mikhal sing aduda ka henna hanthakhi haina Election Commission of India gi data man haide mikhal pangthokiba reason manga adugi manungda NOTA da vote thadhabagi chang Assam na khwaidagi henna wangkhe Assam gi oina NOTA da vote thadakibagi chang asi chada amada smik ani mapan oire mikhal pangthokiba state singi manungda chada amagi chang lan kiba se Assam khaktan oire mikhal aduda West Bengal gi oina NOTA da vote thadhabagi chang chada 0.9 ama oikhe Puducherry gi oina 0.3 oikhe aduga Kerala amasung Tamil Nadu dana mathang sitna chada 0.5 amadi 0.3 ama oikhe NOTA sizinabagi chang Khenaba sina tongan ba reason da hojik lairiba political dynamics voter singi mawng mataw amadi mikhala sida saruk yabagi chang adu mayek sengna uba fangle NOTA sizinabagi chang asin national election singdasu hantharakpagi mami tari election commission gi at last lishingani kungamari gi matung ina kumjali singani taramari da NOTA sizinabagi chang chada amada smik 0.9 oirambadagi kumjali singani ga kungamari gi mikhalda chada 0.8 mapan gi chang da hantharakpa thengna ki hairi masi NOTA hek haudorakpadagi khwaidagi nemba chang oiribani NOTA si kumjali singani ga taramari gi lok sabha mikhalda Supreme Court ki directive matungi na haudokipani masi gi mamangda candidate amata support tawningdaba voters singna form 49 o sizinarami masina ballot secrecy ngakna thamba ngamlam dabani NOTA option asina candidate khudingmak reject tawbagi option pirabasu NOTA na vote masing khwaidagi wanglabadi amuk hana mikhal pangthokadabani haiba directive ti Supreme Court ki order aduta yaude